Akashvani Imphal Moirangthem Ibehaibi pau pajari. Masih masal sing amadi mabung mopa sing hinusina bagi aset pemari ut pahyang gini pan baningol sakko bang asi pangthokli. Kumai si Manipuri tongan ba jati singi marakta su pangthoknari. Manipuri mapada khundari ba mitai phurki mi kyana su ningol sakko bagi thoram pangthokli. Yumnak sagai on krabi ningol oibising na mapam lamdam da chatuna mama mapa mapung mopa sing nusi chanana samin thangmina ba amadi ngamjaba khudol pot tambana kumai asi mapung oiba saktamni. Ngasi ayu angan badagi hauna ningol oibising na mapam lamdam da ningol sakko ba chatna ba hokhi. Jiri bam jila da su ningol sakko bagi thoram pak sana pangthoknari. Thoram asibu jati kanglu kayana saruk yadana jiri development organization na su sinduna jiri ima maira paibi apun balup jimpali hol pangthokli. Wangang loi china ningol sakko bagi nunggi eba wan thok amadi masi maru eba sing phongdok nakhi tungda ningol oibi mayam ga chaklen ama chaminaraba tungda organization adugi maikaidagi khudol poching khusin nakhi. Thobal jila da su ngasi ningol sakko bagi thoram Thobal Heirangkhongjam awang lekai youth center na sinduna wangjing kodom popi amasung lamding higher secondary school gi relief camp da lanjenduna leiriba ningol sing sakko bagi thoram ama Heirangkhongjam keli makhong community hall da pangthokre. Senapati Police na ngarang jila adugi lijai amasung akoiba mapam singda drone sijinaduna popi pami sing thabra haina yengsinbada lam hectare mangada popi pami sing hauram thengnare mapam adugi anakpada yum taruk su leiramba thengnaki adumoinamak yum sing aduda miyoi amata leiramde hairi lijai village gi khunja singda popi pambi tharamba sing masak khangdoklaga police da pau piraknaba amadi pambi sing adu athuba matamda yanthanaba khanganki Senapati Police na asigumba ain kaiba thabak sing chathadanaba akanba thabak lokhatle hairi. Nagaland ahanba banana festival sing ani kunmanga Wakha jila gi public ground ngarang dagi hokre banana for food fiber and future haiba hiramda numit humni chathagadaba festival asida stall jam hena hangduna lapoi gi tongan ba pothok sing utli thorom asi manung channa Wakha district administration ga Tamil Nadu da leiba ICR National Research Center Imphal da leiba Institute of Bioresearch and Sustainable Development IBSTP amasung Zorata leiba ICR North East Institute of Science and Technology ga longmi singi pothok hengathanba amasung scientific farming gi yanaje sahi tawnaki festival asina raija dugi tongan ba mafam singda lakpa longmi lesing taruk henbada kanaba pinaba pandam thamli. Ngaksil Mantri Rajnath Singh ngasi New Delhi da Bharat Navy gi ani suba commander conference lising ani kunmanga da saruk yagani ngarang dagi hawdana numit humni chathagadaba conference asida operation sindur gi mai pakpa amasung leibak asida singnarakpu sing thengnanaba Bharat Navy na sem saribi singi matangda khanagani conference asida Ngaksil Mantri na leibak asina ing kumja lising ani niputaret phawbada Beksit Bharat ohenaba sangsiliba asida Bharat Navy na lawriba thawdangi matangda wapung kyasu phongdoki. Election Commission ki directive indabagi damak nongsup Bengal da booth level officer lising ama henbagi mathakta so cause notice thakre commission ki pauna hai bail o khanbagi thabak asi sahi asigi April thadagi hokibani adubu October 13 phawda bail lising ama hena masagi mathok taroktabadagi so cause notice thakibani hairi amorom the election commissioner lebak asigi mapam sinba thungna special intensive revision pangthoknaba chief electoral officer singa mipam pangthokli ngarang dagi hokiba mipam asida nongsup Bengal gi belo singi matangda ju khanagani hairi. Rashtrapati Draupadi Murmu na ngasi Kerala gi Raj Bhavan da hanagi Rashtrapati R.K. Narayan gi mitam mama maikum hangtokre Rashtrapati numit marini khongchata haugi Kerala da leiri Akashvani paumin hai Rashtrapati na Tiruvananthapuram da pangthokpa Sri Narayan Guru Samadhi gi chama suba kumonda saruk yagani tungda Pala da leiba St. Thomas College gi Platinum Jubilee da ju saruk yagani. Indian Railways na Sat Festival gi yengduna lakadoriba numit mangani asida special train lising ama sanga chelalagani masi nomada train chawum chelen bagi pandamdani train sing asi hana cheliba train sing gi mathakta henbo oina hapsin bani rail mantraloy na hai lakadoriba Sat Puja amasung tongan bahrau kumai sing gi yenglaga thasi amadagi kunthra phawbuda leibak ki tongan mafam singda special train lising 12 rom chelhali pauloi jare.